Manipur top trending news na tungan ba reliable source sing dagi lakot jaraga matam gi oiba maru oiba i pausing patukuna khanghanjari ahanbada Manipur gi armory sing dagi lu tawkiba nongmai sing sniper rifle sing oina sendok sendin taramai wafam si paugi agency di hindu na report tawduna official singi maike dagi hiram asi matang dana si pongdor pani hairi report asina hai police ki armory sing dagi lu tawkiba nongmai lising taruk hendagi manungda .303 rifle AK rifle sing insas rifle amasung Karbine chimba yaoi hai .303 rifle na mi amagi punsi manghan bangambagi range asi meter chongwa romi haina official tuna phungdo pagalena na nongmai asigi bat chendokuna akhanaba telescope na chimba hapsinduna rifle asigi maru hena sana chadhanaba honarambani hai AK rifle gi maruna sokhan bangambana meter sahum dagi chamri romtani adum oinamak mamang thadagi na thasigi ahanba sayol phau manung khakda nongmai chongwa ga kunthra ga mato di cover tawung amki hari Mahat Numit ni mamangda kep amada tongduna thokibadagi wafam khandana laikibani aduga amaromdana Myanmar ga tanaba Nagaland gi Langwa amasung Arunachal Pradesh gi Pangsu Pasitagi Army na landakiba Indian Army na drone amasung missile sinaduna Myanmar da laiba mobile camp singda attack chathakle haina ulfa aina phongdoki Gawati July 12 ngasi ayuk anganba pung 2 rom tarakadagina thaubu asi matangda Indian Army na tragana Ministry of Defense Single Authority amatana wahum amata phongdorkli haina paugi agency report asin hai nasigi attack asigi matangda ulfa ai gi maikadagi lalhup asigi publicity wingi luchingba isan asomna ngasi ayuk pung taraga minute nifuga mari tarpada ahanba statement ama email gi khuthangda tharakuna phongdokibani aduga lalhup asigi maikadagi ngasi numit yung pung 12 minute tarahumdo tarpadana ani suba statement masu email gi khuthangda tharakibadana tana ahum suba wahum singdi email gi khuthangda ngasi nungkil pung 3 minute 18 lom tarpada lalhup asigi maikadagi thokuna wafam kaya phongdokli hari ulfa agi maikadagi ngasi thodo asigi matangda tengkhang ahum lakta phongdokiba wahum singa maktagi ngasi ayupung 2 dagi ayupung 3 phawgi markta drone amasung missile sing sinaduna Indian Army na akan attack tawkibani attack asida alpha agi brigadier asiga colonel amaga lakidabaka lonena lalhup asigi member khara amasung mission khara aso upanaki hari ulfa agi publicity wingi maikadagi isan asomna thokkiba terolda Indian Army na Israel amasung France ta saba drone chamaga yankhai hena sinaduna attack chatharakibani haibasini aduga alpha agi maikadagi ahumlak suba waro oina ngasi nungtilpung ahum minta mapanda email guthangda phongdokiba waro singdana colonial force singa Arunachal Pradesh lomdagi drone sing pisinaduna aikhoi camp singda target tawduna letman attack chatharki occupational force singa haiba mahum singsida fighter jet sing fawa sinaduna attack chathari adubu ulfa agi maikadagi asamgi yahumi singda khangning badi colonial nation gi maikadagi chathakiba brutal attack asigidamak akhuna laman khungbani haibasini panba yabadi United Liberation Front of Assam asi kumja 1979 da likhatuna maning tamba Assam ohenabagi padumda khulai paibagi lajang changsilakibani adubu kumja 2023 gi September da governor ga ulphagi chairman Arvind Rajkhowana misingba kangbuga agreement ama khoyek pinakibani adum oinamak lalhup asigi Paresh Barwana lusingba atopa fraction amanadi asabu ning tamhanabagi tamak makhoin taliba demand kanadi haidina agreement asida saru yakidabani wenena Paresh Barwana luchingba ulphagi ulfa independent haina khangnarakibani execute oina sinari haina wafam asina phongdogli adum oinamak atopa paugi agency amana phongdokpadadi ulfa igi maikadagi ngasi Myanmar da laiba makhoi mobile camp singda Indian Army na yamlaba drone amasung missile sing sinaduna attack chatharkibadu lalhup asigi laikidraba luchingba amagi haksang lairon chanbagi thorom pangthoklingaidani haina su report tawnarakli lamnai khaktanate sinjam chirangdasu lowpari chamri romda lomi sina low uba ngamdri Manipur kadamda chakadamno tamba ngamdre BJP na ngamloidaba oirabadi anoba mikhal pangthokpana miyamgi oiba safargani and biren July 12 Singda tainaba tampaki bahum singda laiba labuk singda lomi singa low panbada tohanindaba thawdu sing tokhan danaba maru oina Bishnupur amasung Imphal East district ki administration singi maikadigi flying squad sing awba semduna pi semba hawlabasu hungaga mathoi Laikot village ki seat number ohumgi area da laiba lowpari unthraga mapung phana hawjik phawbada parma ngamdana laipagi mathakta Imphal West district ki su senjam chirangda lowpari chambi henbagi lokhom singda lomi singa low parma ngamlamdre district asigi senjam chirang hariba khul asigi manithangba saukta chingna pareng sana tainabaga loinana May 3 2023 dagi hawkiba tamthirba lal asigi manungda akan
लांफम कया थोखरब खुलनी लांगी थबोसिंग मरम ओरगा सेंजम चिरांगी लो पानबा जंगसिनबा ngamdana lekriba लो परी चामbi हेनबगी लमी सिंगदा कुमजा 2023 gi pantha oirabasu lomi singa jangsiduna masa masagi lokol singda लो उब ngamdri maram asina chaliba chahi asigisu lenga ki maikadagi lomi singna compensation gi senpap sing pifam thoklabasu hauji phawgi oinadi pithapi hairi income na imung pujabani लो उरगा isaisu sing lai tamhalakni bani maram asina lenga ki maikadagi लो उब phangjajaba lomi ekhoida pifam thokpa compensation matik chana pibigera na tagana लो उब yanaba minister phawba oiramlaba nithawjam birena laktuna hakthengana lomi singi awaba yengsinbiraba asigi damakadi mahaku haningai litna thagakpa phongdoki amaromda en biren na senjam chirangi lo panba yadabagi lomi singna mayok nakhiba tem singeng siluduna hai mari lenaba loksang singi authority na atu matamda lokham sing asida lomi singna lo uba yanaba thabak paikhatlu karigumba lo uhanba ngamloi hairgana lokham sing asigi lomi singda rifam tokpa compensation piba phagani loinana hauji manipurda president role gi lenga chalairibana manipur asi kadom da chakadawno haibudili tamba ngamde haiki mahna president role gi lenga electing gi mamanga myamgi lenga pairamba bjp da onsinduna party asi miyamna hu taret kharabani haina su malak sikhi bjp na ngamleidaba oirabadi anoba mikhal pangthoklaga miyamna wariba asi khara makhaidi safagada khali haina su mahna ongdoki Myanmar Bangladesh Nepal gi miyo kya Bihar gi voter list ta yawma thengna khre New Delhi July 12 sahi asigi October na traga November thada pangthokna tharang toriba Bihar gi assembly mikhal ga mari lenana election commission na paikhatliba voter list ki special intensive revision asida Myanmar Bangladesh amadi Nepal dagi miyo kya Bihar gi voter list ta yawma thengnari haina agency gi pauna pongdokli miyo sing asigi manungda Bihar da matam puina leklaba miyo kya su yawri maram aduna election commission na miyo sing asigi mathakta SIR asitha asigi kundataruk phawba chatagadamni SIR asigi saruk ama oina election commission na voter singda makogi citizenship group phawba identity documentary sing puthokadabani haina thamkiba humda opposition na yaningdan phungdokuna ngasi phawba chainaduna lakidani haugi booth level officer BLO lising humdaga taret amadi lengaki staff singna Bihar gi voter crore Malviana INDIA block na mapan lamdamdagi changslakpa foreigner sing asi loan yadama ongda vote thada hanaba thorangle masigumba thong asi SIR Congress RJD amadi tungan ba opposition party sina SIR lebhan nanaba lauribadu masidi karigino haiba mayek singna khangli haiki nakal amaromda AIMI MG chief Azauddin OIC na election commission gi thongbu yaningdaba phongdoktuna voter singi citizenship lepagi power asi election commission da kanana pibage mikhal hayengta ngaira matamda SIR pangtukpa asina Bihar gi lairaba amadi chotha horaba mioi singi kangup singbu vote thadaba ngamloidouri haiki pande abdi supreme court na election commission gi HIRC lephan khide adubu commissioner SIR pangthokliba matam asi khara khulung namali masina maram oiraga voter singda Aadhaar voter ID ration card singba sinaduna citizenship group tauba yahalu haina phongdokiba laikre election commissioner Bihar da pangthokliba election commissioner Bihar da pangthokliba SIR asi West Bengal Assam Kerala Tamil Nadu amadi Puducherry gi mikhal singdasu pangthokkan haiki Jammu and Kashmir amadi awang nongpokta tangdu leitaba phim da leire hariba home minister angawboga pangkani Congress New Delhi July 12 machindana panganga nganglaga tawgani haiba thabak tharom singna amatta mai pakpa ngamdaba Jammu and Kashmir amasung awang nongpok lamdamda tangdu leitaba phim leire haikiba Union Home Minister Amit Shah asi koki laina leiraba miwe amaga chap manare haina Congress ki General Secretary in charge Communication Jairam Ramesh na phongdokhe mahana hai Home Minister Amit Shah na phongdokiba wahom sing adu PM Modi na luchingba BJP gi laingak asigi maithiraba thabak thorom sing amadi miyam da wasakhiba wasak mapung phahanba ngamdraba mayam adu dagi miyam gi wakhalolbu thedokuna thamnaba honarpani haiki Jairam Ramesh ki wahom asi Amit Shah na hogiba chahi taraga mathoi asida BJP gi laingak na lakhotpa thabak thorom singda Jammu and Kashmir amadi awang nongpok ta tangdu leitaba hanjin hale masida natana nationalism amadi Maoist ki matam losakle atu matamda India asi ayek apan yauduna chawhotpagi lambida changsinba ngamlagani terror attack chatharakpa matamda India na terrorist singi yumda changduna pahupiba ngamlibasi BJP gi lengak leibadagini PM Modi gi lising makhada India gi sakpham asi afaba maikita chauna ohomba porokpa ngamle haina hongdokibani Jairam Ramesh namkha taraduna Manipur tholiba chahi ani helaba
irang asi loisinba ngamdana leiri loisinbadi lairadana ngasi Manipur mai chakna miyamgi awaba ko hanba ngamdri masida natana chahi asigi April 2022 da Pahalgamda terrorist attack chatharpa lampoiba mioi 16 sikiba adugi pakhum oina Indiana operation sindur puthokrabasu ngasi phawba April 2022 gi terror attack aduda hakthengna yawba terrorist amata phaba ngamdi haina maran siki Losrakata Manipur Printing News po nungsibituna share amadi subscribe to bilang bagi damakta hanya litan thagapa pungtok sari amadi pengkoina miyamgi seba tawba ngamba ojagi hajari